Hello everyone, welcome back to Bebina's Kitchen. Mayang sidi matamgi matungina yamna hauba thumba koina jumda semba ahauba ma pure ko kaina mayam su ubadabudi khangamani aina semise gajar gi halwa ne ko ningdam tha su di gajar marang kaina phangidana ko hausu hawi aduna gajar se ubaga gajar gi halwa se semningi adin dam ta ga chaba su phaina ko aduduna aina gajar gi halwa semage haina siga gajar khara laujare aduga siga maku ko khokto gane semina indam dhani na inge na maning heater su jai na ko heater jai re ama ma ngang lai tawri adaina siga phamma gane gajar se maku khokto ga swana sitla ko chamdo gane sitla ko laga swana ready tawraga thammi ba ado ngasang ngasang ngang gajar ne ba ina lawrise ina sitlise aga machu su phajare na ko aduga ji ai khang dane nakan dane khang se khoi gi jam kan saba na te sum chawrang na sum sabung to be mong du ne ko gi ga hapte aduga siga ai gajar se hapchalaga ngaurani ko amuk to loina hapchan badi yade ado samai to khara khara hapchalaga ngauraga reuriba gajar khara dumu hapchalani ase sumaina khara ngaurani indam thada diko gajar sidi masagi sum thummi ko ado dry fruits ka hapchalaga sumaina wa semna chaba se hauri ado ningdam thada na mu heli dry fruits chaba gi phabase ado akoina sangom se hapchalle aidi ina habiba sangom sidi akogi sangom ne ko ado dum bazar gi leiba powder do natabde amul taja go matu hapchalla su jai sidim sangi sangom do na hapchalaga ngak sumaina futlane ko ado futliba sangom se kangbo phawbugi di futtuini kangbo phaw mane gajar se pura mulhanduini ba sangom siga aduga hojik se sumaina fulani mayam su gajar gi halwa se ina hawbugi mo siga manabra haibiro mayam kana gajar gi halwa se haine ya manandi hainaramgani ada siga ina hakodaba dry fruits khara su ready oire adudi siga kesar khara leire aduga kaju almond ga akhut ka seina thugairaga thame kismis khara su leire thumbagi mahaw henabagini aina elaichi khara masu thame elaichi se sumaina thugairaga ina hapchalle ko ado sangom sisu khara kangjalabani maya mane phutpado mahi khara kangjalle gajar sisu pathare kesar khara chaisankhre aduga hujiam kamu koi kaju do adudumu haina sumaina hapchallane bako kaju sidi jam kumna thugaibado oidre ko aduga dry fruits se kana gumamna kangni gi da ngothoga hapusu jawe idi ngothotre sum hapchalle kismis to hapchalle aduga sai thugairaga thamba almond ga keno do akhut ka do adu soina sigaloina chaisalle ko ado hoji ase mu okhairaga hangau gi ke sangom gi saruk se jauri ko sangom se saruk se kanggo ka go ngau duini ado se dry fruits sing se loina hapchalle kana gumna pura halwa se hawlo loiraga dry fruits section basu jaure ko aidi pura hawlo loidring da jaisalle ado sumaina okhaire chini khara mu haponi chini se di hoji ti chini se jam thumna su sanadre aduna thumba chamba si thumna sa chaningba channa si di sai mo matungina leire aidi chini ngau se khara jaisalle aduga sumaina tawraga ngaurani ado sum ngauraga ko sangom se loina kangkhare aduga ina siga gi se samosa so ma hapchanwani ko do gi video se jawramdre asumana ngasigi gajar gi halwa se aina seme mayam su sumaina sembra na manadabra su haibiro ningdam thada di dry fruits sa basi jamna mathau tai ko asi kana bajamna lei ado dry fruits nata chaningdra di sumaina gajar gi halwa se semaga sa basi na phaire ko ado aina siga steel gi awandi ligli bowl ama lawre asiga ina gajar gi halwa se loina khaidokjare mayam hawadaba manbra dusu haibiro ado sumaina hawase hawsu jam hawi kuina su jam store toraga thamba jai chaninga matamda puthoga salaga chagera inna sum chagera saga pa mutungina jare mayam aduni mayam siga gi gajar gi halwa se mayam su share to jare please ai channel asibu nusibituna like share subscribe toraga support to biro thank you mayam aina jo hawjabado jamna sum hawjabani ado share su to jare Bye, ngasi video matang sila loisinjarage.